nang wakhal yam henjina khanjile khara su nungai thongna leiba tamo be wakhal se nungai na leiba sungam ngamdre nangdi nungai yai faba imungi masani na ngasi aina fangliba awaba se nafamdadi thoktre aduna ne be dada nanga aigagi marakta ngasi gi samas asina kenana ubiresu aigi ifamdadi chap manaye aigi dada ga aigagi marakta kenaba amata laiti haina khanjari bani dada ai pumna makhange be nangu aigi oina fangjaba se kaya da laibak phakrabana ado pharse siwa se toklase nangbu su aina kok sahan boina thoklani ado exam di kamai toromge nangbo exam budi adum nungai rame dada wari sanari ngai radhana masabu kau duna janglai thoibina dada mama lae kona mu sanarase thamage ko hoi thamo radhana haima kaidore nangde hiptuna lairde lairi ka mata padrabo nangbo mama sum ngaktang potharam bane paradoine phare inthijana patho ko mama icha gi sangom sembirake asi hairam laga thokre asumna matamagi khongchatna lepa leitana chatki kanabu sungairam dana nongmadagi nini dagi humni asum chatkhibana ngasidi 11 final exam solution kre thoibi deepak rahul pinky su first division da loina pass tawkre 12 ki hanba section hauba numitni thoibi hanagum magi kada school chatlamdai gi firolution baloiraduna thoglai mapanda syam khabar paduna leirami thoibina baba aisu hantakti school gi band oina chatlage pinky su band chatlani haye syamna icha thoi karigi icha na band amuk chatoino mi maya maraktuda nakok ngawni adugi saro nang kaka ibo chauna adum tinana ba haidun haikrabani masu yaurani ko thoibi paithoktuna talli heidi syam nokladuna haima asigibu amo paithoktuna ga tawrisi engone to hainari ngaida nang kaka lakpuna halese ibo chauna tamoi khara thengdokre ibema lao chalase somdasu rahul thoibibu ujaba phanglani khanduna harau jarami dressing table mamangduda tung amuk yeng mang amuk yeng tawrami kande ngasidi khara kethara chatke latana haima karino nang namingsena mangduda tung amuk yeng mang amuk yeng laiduna thengjubo nangbo haura dawri akhoi magi haunabi mi ngaktang ne kethage tawraga yet krabone kaya dana yengune lahik tamba chatpadabu keraga sanabro nang ko nang haibidi haini ko lamyam henganu aidine napada takthokchani ko saide ngamuk thire tawrije ado ai chalage thengeba mama nungsibe asi haiduna mamagi khazai da supamaga chatki lata machagi mataududa nokladuna leihawi school yaure satra mayam notice board ta magi roll number du yengnarami thoibiga pinky ga su pulap section e da taminarami aduga rahul ga deepak ga su section e da taminarami asum nahanagumna makhoi mari thoibi pinky rahul amadi deepak section e da pulap taminarami thoibina section amu pulame ai da seasoning he tawije pinky na amazidi harau jaramani somdasu rahul na wow ta he section pulang isor se leidi lei bajani he bai deepak na harau dana ga su tawrije masak siga harau dradi kaino bai kande nangju pinky je koige ko shalo aduna faradra bai thoibi ge dumaina khupa ka amuk sadana ko asi haiduna pulap nokminarami ngai haki matungda class haukre asumna class mathang loiraduna school suti thara e pinky na thoibia bela yai chalamage ko nangak tangai hauko ko hoi ado horen phone da pau phongnarase rahul amadi deepak su thogla e deepak na ngasidi thoibi matung ina roidro bai aija wakal kem ta khanba ngam daba man brane
ꯑꯩ ꯈꯪꯉꯤ ꯊꯣꯏꯕꯤꯅ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕꯁꯨ ꯑꯩꯇꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯄꯥꯝꯖꯔꯨꯕꯒꯤ ꯇꯧꯖꯕꯅꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯨꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯒꯅꯤ ꯐꯔꯤꯁꯦ ꯂꯥꯛꯑꯣ ꯍꯜꯂꯁꯦ ꯔꯥꯍꯨꯜ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯃꯁꯛꯁꯤꯒ ꯌꯦꯡꯂꯝꯗꯅꯒꯁꯨ ꯇꯧꯔꯤ ꯅꯥꯀꯟꯗꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯏꯕꯣꯆꯧꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯧ ꯀꯀꯥ ꯊꯣꯏꯕꯤ ꯃꯌꯨꯝ ꯌꯧꯔꯦ ꯔꯥꯙꯥꯅ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯅꯤ ꯏꯃꯥꯅꯅꯦ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯆꯥꯊꯣꯔꯛꯑꯣ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯃꯃꯥ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯐꯣꯟꯗ ꯅꯥꯎꯕꯅ ꯕꯦ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯗꯗꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯧꯗꯤ ꯂꯩꯕꯅꯤꯀꯣ ꯑꯦ ꯀꯩ ꯋꯥꯅꯣ ꯗꯗꯥ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯦ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯏꯕ ꯑꯗꯨꯕꯨꯔꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯍꯥꯏꯗꯣꯏꯅꯦ ꯀꯣꯟꯅ ꯍꯥꯏꯗꯧꯕ ꯋꯥꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯍꯧꯗꯣꯔꯛꯏꯅꯣ ꯏ ꯀꯥꯏꯗ ꯏꯒꯗꯣ ꯑꯝꯇ ꯀꯥꯔꯛꯀꯅꯨ ꯑꯩꯅꯅꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯅꯦ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯅꯪ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯍꯣꯏ ꯃꯇꯝꯗꯣ ꯉꯥꯏꯖꯔꯒꯦ ꯗꯗꯥ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤ ꯄꯤꯡꯀꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯗꯤꯄꯛ ꯍꯣꯏꯁꯨ 12 ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ ꯀꯦꯁꯣꯅ ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯂꯇꯥꯅ ꯇꯥꯔꯦ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯣ ꯏꯕꯨꯡꯉꯣꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯍꯥꯏꯗꯣꯛꯑꯅꯤꯅ ꯇꯥꯏꯅꯦ ꯐꯔꯦꯗ ꯑꯗꯨꯗꯤ ꯆꯠꯂꯣ ꯏꯕꯨꯡꯉꯣꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯐꯅꯤ ꯐꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯨꯝꯅ ꯂꯇꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦꯅꯦ ꯅꯄꯥꯕꯨꯡꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣꯀꯣ ꯔꯥꯍꯨꯜꯅ ꯑꯧ ꯃꯃꯥ ꯊꯣꯛꯂꯛꯑꯒꯦ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯑꯩ ꯀꯧꯋꯦꯕꯣ ꯀꯦꯁꯣꯅ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦꯅ ꯀꯧꯕꯅꯤꯅꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯕꯕꯥ ꯅꯣꯏꯒꯤ 12 ꯑꯦꯛꯖꯥꯝꯗꯣ ꯉꯁꯤ ꯅꯣꯡ ꯅꯤꯁꯤꯗ ꯍꯥꯏꯗꯣꯛꯑꯅꯤꯅ ꯇꯥꯏ ꯑꯗꯨꯒꯤꯅꯤ ꯏꯄꯥꯅ ꯅꯪꯕꯨ ꯀꯧꯏꯁꯦ ꯃꯈꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯕꯕꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯒ ꯑꯣꯏꯅ ꯈꯟꯅꯔꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦꯕ ꯕꯕꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯁꯣꯝꯗꯁꯨ ꯅꯥꯎꯕ ꯃꯥꯁꯇꯔꯗꯒꯤ ꯕꯦꯠ ꯐꯥꯎꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯕꯤꯅꯥꯅ ꯑꯆꯧꯕ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯦ ꯈꯜꯂꯤ ꯅꯅꯥꯎꯄꯥꯁꯨ ꯍꯪꯆꯤꯠ ꯂꯧꯕꯤꯔꯨꯅꯕ ꯏꯃꯥ ꯍꯟꯗꯛ ꯅꯕꯣꯗꯤꯌꯥꯒꯤ ꯑꯣꯖꯥ ꯈꯔ ꯂꯧꯅꯤꯅ ꯇꯥꯏ ꯑꯗꯨꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯜꯂꯦ ꯁꯣꯏꯗꯅꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯗ ꯏꯃꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏ ꯍꯣꯏ ꯏꯃꯥ ꯀꯩꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯣꯖꯥꯁꯦ ꯈꯜꯂꯛꯑꯗꯤ ꯏꯃꯥꯁꯨ ꯍꯣꯇꯦꯜ ꯐꯝꯕ ꯇꯣꯛꯍꯜꯂꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯧꯅꯦ ꯕꯤꯅꯥ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯏꯆꯥꯁꯤꯡꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯕꯗꯨꯅꯤ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕꯁꯦ ꯃꯥꯒꯤ ꯑꯆꯧꯕ ꯅꯥꯎꯕ ꯃꯃꯥꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯏꯃꯥ ꯁꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯔꯦ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯁ꯭ꯌꯥꯝ ꯊꯤꯀꯥ ꯃꯐꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯆꯥ ꯊꯣꯏ ꯅꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦꯅꯦꯍꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯊꯣꯏꯕꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ ꯑꯁꯦꯡꯕꯩꯔꯣ ꯕꯕꯥ ꯃꯥꯅꯤꯅꯦ ꯁꯦ ꯈꯕꯔꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ 22534ꯅꯤ ꯕꯕꯥ ꯁ꯭ꯌꯥꯝ ꯍꯔꯥꯎꯅ ꯏꯆꯥ ꯊꯣꯏ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦꯅꯦꯍꯦ ꯔꯥꯙꯥꯅ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯅꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯃꯥ ꯏꯆꯥ ꯊꯣꯏ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯣꯟ ꯂꯥꯛꯏ
ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯑꯦ ꯗꯗꯥ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯄꯥꯎ ꯍꯥꯏꯕꯤꯔꯛꯇꯕꯅꯦꯕ ꯍ ꯑꯁ ꯍꯧꯖꯤꯛꯇ ꯈꯪꯗ ꯉꯥꯏꯔꯤꯀꯣ ꯑꯩꯁꯨ ꯗꯗꯥꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯗ ꯗꯗꯥꯅ ꯍꯥꯟꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯕ ꯑꯗꯨꯒꯤꯅꯦꯕ꯫ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯈꯥꯗꯤ ꯀꯩꯗꯧꯒꯦ ꯈꯜꯂꯤꯒꯦ ꯅꯪꯕꯣ? ꯁꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯝꯊꯔꯒꯦꯅ ꯈꯜꯂꯦ ꯗꯗꯥꯒꯁꯨ ꯂꯥꯞꯅ ꯂꯩꯅꯗ꯭ꯔꯦꯗꯅ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯗ ꯗꯗꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ꯫ ꯍꯣꯏ ꯑꯗꯣ ꯗꯗꯥ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯑꯩ ꯃꯃꯥꯒ ꯊꯕꯛ ꯑꯝꯇ ꯇꯧꯃꯤꯟꯅꯔꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯊꯝꯃꯣ꯫ ꯑꯁꯨꯝꯅ ꯄꯤꯡꯀꯤ, ꯔꯥꯍꯨꯜ, ꯗꯤꯄꯛꯁꯨ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯦꯁꯣꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯃꯈꯥꯁꯦ ꯀꯩꯗꯧꯒꯦ ꯈꯜꯂꯤꯅꯣ? ꯔꯥꯍꯨꯜꯅ ꯕꯕꯥ ꯑꯩ AIE ꯑꯦꯛꯖꯥꯝ ꯊꯥꯒꯦꯅ ꯈꯜꯂꯦ꯫ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯌꯥꯏ ꯏꯄꯥꯅ ꯌꯥꯏ ꯀꯟꯅ ꯍꯣꯠꯅꯧ ꯏꯄꯥꯒꯤꯗꯤ ꯅꯊꯟꯇꯅꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯕꯕꯥ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯒꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯔꯥꯍꯨꯜꯁꯨ AIE ꯑꯦꯛꯖꯥꯝ ꯁꯦꯂꯦꯛꯁꯟ ꯇꯧꯗꯨꯅ ꯄꯣꯟꯗꯨꯆꯦꯔꯤꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯆꯠꯀꯗꯧꯔꯦ꯫ ꯐꯣꯟꯗ ꯔꯥꯍꯨꯜꯅ ꯚꯥꯏ ꯑꯩꯅꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯣ? ꯗꯤꯄꯛꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯦ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯅꯦꯀꯣ ꯒ꯭ꯌꯥꯟꯒ ꯌꯥꯝ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯒꯁꯦ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯉꯒ ꯇꯧꯔꯛꯏ꯫ ꯑꯁ ꯅꯪ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕ? ꯑꯩ ꯁꯣꯝꯗ ꯐꯔꯛ ꯈꯔ ꯇꯥ ꯇꯧꯅꯦ ꯚꯥꯏ꯫ ꯐꯔꯦꯁꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩ ꯂꯩꯒꯦ? ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕꯒꯤ ꯃꯥꯜꯂꯤꯗ꯫ ꯆꯨꯝꯃꯦ ꯚꯥꯏ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯇꯧꯔꯛꯄꯅꯦ꯫ ꯑꯩ ꯍꯪꯆꯤꯠꯁꯦ ꯄꯣꯟꯗꯨꯆꯦꯔꯤꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯆꯪꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯒꯨꯗ ꯅ꯭ꯌꯨꯁꯅꯤꯅꯦ ꯚꯥꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ꯫ ꯊꯦꯡꯛꯁ ꯚꯥꯏ ꯑꯗꯣ ꯍꯌꯦꯡꯁꯦ ꯊꯣꯏꯕꯤ ꯍꯣꯏꯔꯣꯝꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ꯫ ꯚꯥꯏ ꯍꯣꯏ ꯆꯠꯄꯨꯗꯤ ꯆꯠꯂꯨꯁꯦ ꯑꯗꯨꯗ ꯚꯥꯏ ꯅꯪ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯅ ꯐꯅꯤꯗ ꯚꯥꯏ꯫ ꯚꯥꯏ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯁꯨ ꯏꯁꯣꯔꯅꯗꯤ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ꯫ ꯚꯥꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ꯫ ꯍꯣꯏ ꯐꯔꯦꯁꯦ ꯚꯥꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ꯫ ꯐꯔꯦ ꯚꯥꯏ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯊꯝꯃꯒꯦꯀꯣ ꯚꯥꯏ꯫ ꯍꯣꯏ ꯚꯥꯏ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯍꯨꯜ ꯑꯉꯧꯕ ꯆꯦꯕꯥꯡꯗꯨꯗ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯏꯔꯝꯃꯤ ꯊꯣꯏꯕꯤꯗ ꯄꯤꯅꯕꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯇꯥꯅ ꯕꯨꯡꯉꯣ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ? ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥꯗꯤ ꯆꯠꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯀꯣ꯫ ꯔꯥꯍꯨꯜꯅ ꯃꯃꯥ ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯗꯤꯄꯛ ꯍꯣꯏꯐꯥꯎꯗ ꯆꯠꯂꯨꯒꯦ ꯐꯠ ꯂꯥꯛꯀꯦ ꯃꯃꯥ꯫ ꯐꯔꯦ ꯅꯤꯡꯊꯤꯅ ꯆꯠꯂꯣ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯗꯤꯄꯛ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯗꯤꯄꯛꯀ ꯄꯨꯂꯞ ꯊꯣꯏꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯥꯍꯨꯜꯅ ꯚꯥꯏ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯁꯦ꯫ ꯗꯤꯄꯛꯅ ꯈꯔ ꯂꯥꯞꯇꯛꯅ ꯉꯥꯏꯁꯤ ꯚꯥꯏ ꯊꯣꯡꯒꯥꯜ ꯗꯥꯏꯔꯦꯛꯁꯤꯗꯗꯤ ꯐꯖꯗꯦꯕ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯗꯤꯄꯛ ꯊꯣꯏꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯗꯤꯄꯛꯅ ꯚꯥꯏ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯄ ꯎꯗꯦ ꯐꯣꯟ ꯅꯝꯕꯔ ꯈꯪꯗꯅ ꯇꯧꯔꯒ ꯀꯧꯊꯣꯛꯅꯤꯁꯨ ꯅꯠꯇꯦ ꯐꯔꯛ ꯇꯥꯏꯍꯦ ꯚꯥꯏ꯫ ꯔꯥꯍꯨꯜꯅ ꯚꯥꯏ ꯉꯥꯛꯇꯪꯒ ꯉꯥꯏꯈꯤꯁꯦ ꯑꯩꯅ ꯊꯥꯖꯩ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯚꯥꯏ꯫ ꯍꯣꯏ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯛꯄꯅ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯗꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ꯫ ꯗꯤꯄꯛꯅ ꯚꯥꯏ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯌꯨꯝꯗ ꯑꯃꯨꯛ ꯄꯥꯈꯠꯅꯔꯝꯗꯅ꯫ ꯚꯥꯏ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯄꯨꯡꯈꯥꯏꯃꯨꯛꯇꯪꯒ ꯉꯥꯏꯈꯤꯁꯦ ꯃꯁꯤꯗ ꯊꯣꯛꯂꯛꯇ꯭ꯔꯒꯅ ꯍꯜꯂꯁꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯣꯏꯕꯤ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯔꯥꯍꯨꯜ ꯍꯔꯥꯎꯅ ꯚꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤꯅ꯫ ꯐꯔꯦꯅꯦ ꯑꯗꯣ ꯅꯪꯅ ꯄꯤꯗꯣꯏꯗꯨꯕꯨ ꯀꯩ ꯄꯣꯠꯅꯣ ꯚꯥꯏ? ꯚꯥꯏ ꯐꯨꯔꯤꯠꯅꯦ ꯑꯗꯨꯒ ꯂꯦꯇꯔ ꯑꯃꯒ ꯍꯥꯞꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯥꯔꯛꯄꯗ ꯎꯔꯦ ꯔꯥꯍꯨꯜꯒ ꯗꯤꯄꯛꯀ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯗꯤꯄꯛꯅ ꯊꯣꯏꯕꯤ ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯊꯣꯏꯕꯤꯅ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯊꯦꯡꯉꯦ ꯆꯪꯉꯒꯦ꯫ ꯅꯥꯀꯟꯗꯒꯤ ꯔꯥꯍꯨꯜꯅ
ꯊꯣꯏꯕꯤ ꯑꯩ ꯍꯌꯦꯡꯁꯦ ꯄꯣꯟꯗꯨꯆꯦꯔꯤꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯩꯅꯗꯅ ꯑꯣ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯊꯣꯏꯕꯤ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯂꯧꯖꯔꯣꯏ ꯁꯦ ꯆꯝꯂꯕ ꯈꯨꯗꯣꯜꯅꯤ ꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯍꯜꯂꯒꯦ ꯊꯣꯏꯕꯤ ꯈꯔ ꯁꯥꯎꯔꯞ ꯑꯩ ꯃꯗꯨ ꯂꯧꯕ ꯉꯝꯖꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯔꯥꯍꯨꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯄ꯭ꯂꯤꯖ ꯊꯣꯏꯕꯤ ꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯈꯨꯗꯣꯜꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯝꯇ ꯈꯪꯗꯦ ꯑꯩ ꯆꯪꯉꯒꯦ ꯌꯥꯔꯦ ꯗꯤꯄꯛꯅ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯤ ꯃꯇꯨꯡꯗ ꯌꯦꯠꯂꯔꯣꯏ ꯃꯥꯒꯤ ꯈꯨꯗꯣꯜꯁꯤꯃꯗꯤ ꯂꯧꯕꯤꯌꯣꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯂꯧꯁꯤꯜꯂꯣ ꯊꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯍꯟꯕ ꯊꯦꯡꯂꯦ ꯐꯔꯦ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯣꯠꯁꯦ ꯂꯧꯔꯒꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯀꯅꯨ ꯗꯤꯄꯛꯅ ꯊꯦꯡꯛꯁ ꯊꯣꯏꯕꯤ ꯔꯥꯍꯨꯜꯗ ꯏꯪꯒꯤꯠ ꯇꯧꯏ ꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯁꯦ ꯊꯣꯏꯕꯤ ꯂꯧꯁꯤꯜꯂꯣ ꯊꯣꯏꯕꯤ ꯄꯣꯠꯇꯨ ꯂꯧꯔꯗꯨꯅ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯔꯥꯍꯨꯜ ꯑꯃꯗꯤ ꯗꯤꯄꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯇꯥꯅ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯅꯦ ꯔꯥꯍꯨꯜꯅ ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯅ ꯇꯧꯋꯤꯅꯦ ꯄꯜꯂꯦ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯄꯣꯠꯆꯩ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯨ ꯍꯣꯏ ꯃꯃꯥ ꯁꯣꯝꯗꯅ ꯕꯤꯅꯥꯅ ꯑꯆꯧꯕ ꯍꯌꯦꯡꯁꯦ ꯅꯅꯥꯎꯗꯣ ꯅꯪ ꯈꯔ ꯂꯧꯕꯤꯔꯨꯔꯣ ꯏꯃꯥꯗꯤ ꯍꯣꯇꯦꯜ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯧꯕꯤꯔꯨꯒꯦ ꯌꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯂꯥꯛꯏ ꯅꯥꯎꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯍꯦꯜꯂꯣ ꯗꯗꯥ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯑꯗꯨꯗ ꯅꯪ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯗꯗꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯅꯅꯥꯎꯗꯣ ꯂꯧꯕ ꯆꯠꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯑꯣ ꯑꯗꯨ ꯗꯗꯥ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯁꯨꯝ ꯇꯝꯃꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯍꯅꯨꯗꯧꯔꯐꯥꯎ ꯅꯥꯎꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯅꯕꯨ ꯊꯕꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯗꯗꯥꯁꯦ ꯃꯔꯝ ꯃꯌꯥꯝ ꯃꯣꯛꯑꯦꯀꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯗꯗꯥ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯑꯦ ꯆꯩꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯗꯗꯥ ꯃꯈꯣꯡꯁꯨ ꯄꯥꯟꯁꯨ ꯄꯥꯟꯗꯅ ꯍꯣ ꯅꯪ ꯐꯖꯅ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯥꯛꯑꯗꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯥꯡꯅꯤꯁꯦ ꯅꯪ ꯃꯦ ꯑꯗꯨ ꯗꯗꯥ ꯀꯩ ꯊꯕꯛꯅꯣ ꯗꯗꯥꯅ ꯍꯥꯏꯗꯣ ꯍꯟꯗꯛ ꯅꯕꯣꯗꯤꯌꯥꯒꯤ ꯑꯣꯖꯥ ꯈꯔ ꯂꯧꯅꯤꯅ ꯈꯕꯔꯗ ꯊꯦꯡꯅꯩꯌꯦ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯅꯤꯗ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯗꯗꯥ ꯑꯗꯣ ꯑꯦꯛꯖꯥꯝꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯅꯤ ꯍꯥꯏꯒꯦ ꯉꯁꯤꯁꯦ ꯇꯥꯡ ꯀꯌꯥꯅꯣ ꯕꯦ ꯇꯥꯡ 35ꯅꯤ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯕꯤ ꯗꯦꯠ 20ꯗꯅꯦ ꯑꯦꯛꯖꯥꯝ ꯂꯩꯗꯣ ꯑꯗꯨꯗꯤ ꯒꯨꯗ ꯂꯛ ꯗꯗꯥ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯑꯁ ꯑꯣꯖꯥ ꯈꯛ ꯑꯣꯏꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯀꯥꯎꯗꯅꯀꯣ ꯕꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯀꯔꯟ ꯉꯥꯡꯉꯛꯑꯗꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯃꯁꯛꯁꯤꯒ ꯑꯦ ꯏꯕꯨꯡꯉꯣ ꯀꯥꯏꯅꯒ ꯅꯪ ꯆꯩ ꯁꯣꯏ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯑꯗꯣ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯌꯥꯗ꯭ꯔꯣꯅꯦ ꯕꯦ ꯊꯣꯏꯕꯤ ꯄꯛꯅꯣꯛꯇ ꯅꯣꯛꯏ ꯌꯥꯏ ꯌꯥꯏ ꯌꯥꯝꯃꯟꯗꯅꯀꯣ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ ꯅꯥꯎꯕꯅ ꯑꯗꯨꯃꯥꯏꯅꯒꯗꯤ ꯀꯔꯦꯝꯅꯅꯨꯗ ꯃꯤ ꯒꯣꯀꯨꯜ ꯀꯆꯥꯅꯤ ꯑꯁ ꯗꯗꯥ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨꯀꯣ ꯒꯣꯀꯨꯜ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯛꯅꯣꯛꯇ ꯅꯣꯛꯏ ꯅꯥꯎꯕꯅ ꯐꯔꯦꯁꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯅꯪꯗꯤ ꯀꯣꯂꯦꯖ ꯀꯥꯏꯗ ꯇꯧꯒꯦꯕ ꯗꯦꯝ ꯀꯣꯂꯦꯖꯇ ꯇꯧꯔꯅꯤꯌꯦ ꯗꯗꯥ ꯍꯌꯦꯡ ꯐꯣꯝ ꯊꯥꯖꯤꯜꯂꯨꯅꯤ ꯍꯥꯏꯕꯅꯤ ꯕꯕꯥꯅ ꯐꯩ ꯐꯩ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯣ ꯕꯦ ꯗꯗꯥ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯒꯦ ꯑꯦꯛꯖꯥꯝꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯁꯦꯕꯀꯣ ꯑꯁ ꯊꯝꯗꯤ ꯊꯝꯍꯟꯅꯤꯡꯗꯕꯅꯦ ꯑꯗꯣ ꯗꯗꯥꯅ ꯂꯥꯏꯔꯤꯛ ꯌꯦꯡꯗꯣꯏꯗꯤ ꯊꯝꯃꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦꯕ ꯍꯣꯏ ꯍꯣꯏ ꯇꯨꯝꯖꯔꯨꯔꯣ ꯇꯨꯝꯖꯔꯨꯔꯣ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯗꯗꯥ ꯂꯚ ꯌꯨ ꯇꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯔꯥꯍꯨꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯒꯤ ꯆꯠꯄ ꯅꯨꯃꯤꯠꯅꯤ ꯀꯦꯁꯣꯅ
ꯍꯣꯏ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯪꯕꯣ ꯐ꯭ꯂꯥꯏꯠ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤꯅꯦ ꯔꯥꯍꯨꯜꯅ ꯂꯣꯏꯔꯦ ꯕꯕꯥ ꯆꯠꯂꯁꯦ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯝꯃꯤ꯫ ꯀꯦꯁꯣꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯤ꯫ ꯂꯇꯥ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯀꯣꯛꯄ ꯍꯧꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ, ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯎꯔꯔꯣꯏꯅꯦ ꯏꯃꯥꯗꯤ꯫ ꯀꯦꯁꯣꯅ ꯃꯃꯥ ꯑꯉꯥꯡ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯃꯍꯩ ꯇꯝꯕꯅꯤꯅꯦ ꯆꯠꯂꯤꯁꯦ, ꯃꯇꯝ ꯈꯔꯗꯪꯒꯤꯅꯤ ꯎꯅꯔꯣꯏꯗꯧꯁꯦ, ꯑꯗꯨꯁꯨ ꯁꯨꯇꯤ ꯐꯪꯂꯗꯤ ꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯅꯤꯅꯦ꯫ ꯀꯦꯁꯣ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯔꯥꯍꯨꯜꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ, ꯊꯣꯏꯗꯣꯛꯅꯁꯨ ꯅꯤꯡꯁꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯥꯎꯕꯒꯤ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯅꯥꯅ ꯑꯆꯧꯕ ꯏꯃꯥꯅ ꯂꯥꯏ ꯊꯝꯃꯩꯒ ꯊꯥꯂꯝꯂꯕꯅꯤ, ꯅꯤꯡꯊꯤꯖꯅ ꯈꯨꯔꯝꯃꯒ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯥꯎꯕ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈ꯭ꯔꯦ꯫